Indian Army na Myanmarda CHATHAKHIBA drone Attact Alpha Independent gi luchingba sing YAONA Tonganba Lalhouba Kharagi Cadres kunrom Henna Sikhre haina thajaba yaba paw gi likhul amana khangalakle paw asina makha taraduna hai haukiba ahing nong yai matung pung ani lagi hauraga mari tarakpa fawba CHATHAKHIBA landa aduda Alpha Independent khakta gi oina mioi taraga mapan rom aruba fibamda asok apan nangki adumoina mag thaudoga sigi matangda Indian Army madi official amatagi maikagi wafam amata fongdorpa leitre nakal amaromda Alpha Independent na thadropa serol amagi matung inna Israel amadi France na saba drone samaga yankai hena sizinaduna asokba landa asi security force singna satharakibani landa asi Bharat amasuk Myanmar ngamkhai paringa leiriba Nagaland gi Longwa dagi hauduna Arunachal Pradesh gi Pangsau Pass fawbagi manungda satakibani security na satakhiba landa aduda Lalhouba Kharagi camp sing sokhan ki amadi fighter jet fawba sizinaduna landa adu satakibani nakal amaromda Indo Myanmar ngamkhai paring ngak seliba Indian Army amadi Assam Rifle gi maikeri thaudok asigi matangda makoida karimata khangba leite amadi operation satakhiba gi pawsu leite haina Guwahati da leiriba defense ki spokesperson Lieutenant Colonel Mahendra Rawana agency da phongdorakre hairi